Krumzari, Ming Tabibis Mutaran Okchari, Nasimaru Bauda. State amati central government na thawai the Manipur Armed Forces Special Powers Act Loktok Tabani Haina CPI ML National General Secretary KN Ramachandran na Phongdokre. Non-Manipuri Simbu Mari Tainaba Authority na Saktak JP amadi voter list hapada arama thabak jataba Joint Committee ILP System Manipur na thengari hari. Amadi BSNL landline telephone gamari lena na panduna leiriba case sing luisinana ba telephone adalat pangthokna case cha mahena luisinkre. Mapong Pau Pizari. State amati central government na thawai the Manipur Armed Forces Special Powers Act Loktok Tabani India government na ain singak na chate haina CPI ML National General Secretary KN Ramachandran na Phongdokre Rims Rota Leba CPI ML office ta pangthokiba pawmi phamamada mahan makha taraduna ngasi nungthil irom chanu sarmila unaduna pangkhai amarong wadi sanare mahangna chahi 13 rom charai henduna Armed Forces Special Powers Act Lokthokna bo honariba asi masaginate miyamgini miyoibagi minungsi yaudaba ain Tamjinba habisi democratic oidaba thawongni Sarmila na Manipur Armed Forces Special Powers Act Loktok Triba Fawa Chara Henbagi Kongjong Changsigani Hairapa Thamoisoi Modi government asi Pakistan ga land sokna naba amadi China ga bungna barom da mai on sinduna leide hairamara sikhi party asina lakliba Englisani taramanga di February kuntaruk March ani fawa UP gi RSS yamna kanba Lucknow da Congress mi pampangtuna India government na chathariba neoliberal policy amadi new liberal project kaya gi maramda khananenagani amaramda lamdamasida ILP chana hanana ba changshiliba khongjang asi party asina sagoli haina Ramachandran na makhata ki pawgmi phamasida state general secretary S Syam Sundar amadi Gopal Susaruk yaki Jammu Kashmir chief minister said AFSPA should be scrapped, and even a lower court in Manipur said imprisoning Irom Sharmila is illegal. So she was freed by a lower court in Manipur. So what the government, whether it is the central government or Manipur government is doing, is illegal. What we have to understand is what is happening with Irom Sharmila is happening with so many people in the country. It is illegal. They are twisting, the government of India is twisting the law, whether it is Manmohan government or now Modi government. Non-Manipuri Simbu Mari Lainaba Authority na Saktak JP ba amadi voter list hapada aramba thabak chathaba Joint Committee ILP System Manipur na thengnari haidi Nongmai bungda leba Joint Committee Office ta pangthokpa pawin mifam amada co-convener BK MOIRANG chana Joint Committee na hokiba October 18 dagi Manipur da leiriba non-Manipuri singi Saktak je singyang sinbada miyoi kayada maram chadana Saktak je piramba thengnari Sekmai Nagar Panchayat SDC Imphal West IMC ki councillor na residential certificate piramba amadi Odd Commissioner na maram chadana Saktak je piramba thengnari masi Joint Committee na jangsileba khongjang gi mayoktani Imphal gi kaithel da thelai inba non-Manipuri sing da su driving license kaya niyom kaina pisile ainaya da bamong da driving license saba geng khutpu suleire he nangang liba wafamna DTO ukruna jahi amata da DTO Senapati haina sahi tawduna semba DTO Thawal na Bistupur DTO haina sahi tawba driving license kaya thengnare hiramasida Home Department na akan mamiyang changbiu chapsaba mayumakai leitaba house number leitaba non-Manipuri kaya voter list sing da hapsilamba thengnare thangmaiban kendra da leiba non-Manipuri kaya sagolban kendra da laisinba yaure mari leinaba authority na maram chadana voter list da yauriba non-Manipuri singi maming kakadabani masida rajniti tawriba miyam gi luchungba singna yausinbiganu Joint Committee na ILP chana hananaba akanra ihau changsilingaida Transport Society gari mapu amadi agent singa yanakibagi mayokta October 12 da Blue Hills Superfast ke gari amana non-Manipuri kuntra manga amadi October 13 da Royal Rajani gari amana miyoi nifu masagi chapsaba saktak che yaudana pusalakibagi matangda Imphal Dimapur da cheliba gari gi society sing agent amadi gari mapu singna November ani fawbugi manungda Joint Committee gi officer laktuna wakal taminagadabani haujik Joint Committee na saktak che yaudaba miyoi sing khandopagi chathariba survey asida thoroktaba non-Manipuri sing Michel ni haina logani thamoi singna thopiraktuna manang nakpada leba club natragana maira paibi singa pau phongnabiu haidi non-Manipuri sing voter list gi loina kakhat ke dabani aran ba thong asi chathariba
voter list ikat piribasing amasung maduda khut yauriba politician singna matungda amuna tawdanaba JCLPS ki maikaidagi appeal tawri karimaramgi imphal mayonda thabak suraga karbar tawraga thela illaga leiba nomutasu gari thawba udaba masagi gari leibisu nattaba makoina Imphal East West ki driving license logdana karigi ukulgi senapati gi thawbalgi Bisempur gi driving license lawibno masi Manipur Sarkar gi home department na athu matamda nan Manipuri singna paiba driving licensing check tawduna thabuk packet piu Bharat Sansar Nigam Limited BSNL General Manager Manipur na sinduna BSNL landline telephone ga mari leinana matam kuina panduna leiraba casing loisinana ba ngasi bapu parada leiba BSNL Vavan gi conference hall da telephone adalat pangthokre customer chahum ga yankhai da notice piduna pangthokiba thorom aduda Assistant General Manager TS Kanhai SM Singa Chief Account Officer L Surendro amasung Account Officer TS Rauna customer singi apen pen da hangbaga loinana atonba bill gi chada yankai singdolaga kongnabagi khudong chaba piki Account Officer TN Rauna BSNL Imphal na sinduna adalat pangthorokpa asi tarulak sukre masina customer singi asoiba department ki asoiba khandoktuna miyam da khudong chada ba thon danabagi thaurang lokhatpada mateng pangba ngamhalagani customer chahum ga yankai da notice piki bada customer chamagi mathakta laktuna panduna leraba case cham hena loisinkhre mathang pangthokadriba telephone adalat tadi case pumnamak loisilagani haibagi thajabalai haiki In this adalat, we are considering, we are hearing the customers personally, we are sometimes understanding their grievances, and we are giving a reasonable discount. Some cases we have gone up to 50%, and we are helping the customers in settlement of the dispute. Bhagini Nevedita gi mapong numika mari leinana BJP Mahila Morcha Manipurna Dilalan da leiba children home gi akoi bada lamtu sengbada natana home adu da leiba angang singda chana thakna ba polam kaya khusina bagi thoram amang asi pangthokre Swaz Bharat Mission gi saruk ama oina su pangthokiba thoram adu da Mahila Morcha gi president obada natana National Executive Member A Sarda hanagi MLA Vorot amadi Morcha gi member kaya na saruk yaki tharumga mari leinana A Sarda Devina Bharat Sinba na paikhaliba Swaz Bharat Mission asigi sarugama oina Mahila Morchana lamtu nanan bagi thabak asi paikhapani phungdoki Bharat kumbagi oina ngasi su ekoi khongthang siga iroina na ngasi su ekoi ga duguma swasta Bharat aina adukki matik ekoi lu nan ba sanitation gi lamda ade khuding makta lu banan ba ekoi gi health ta adukki matik ekoi kanaga daba program si ekoi lokhatana ngasi torokwa sida ngasi su Bhagini Nivedita gi adugumba mapok numit sida Manipur da su ekoi Bharat ki adugumba apumbagi nationwide program gi saruka moina ngasi jo koi mafam kaya da koi program asi paikali Hokhiba tangko mangagi numidangda kawa kaithel maningda Diwali khawbada thokhiba khana chenabagi thawdoki achumaran khangdana National Highway thingzinduna bantawbu yaningda bafongdoktuna ngasi South Youth Educational Sporting and Social Development Association Liwa Pukri achoba mapalna dharna famkre maikai adomgi nupi kyana saruyaduna pangthokhiba wakan mipamaduda achumaran tidra nakal namana chumba mawongda thawong zatahaningdi nakal animakta asokpa yauna badagi layengduna leinadi habana chingba tongan tonganba play card kaya sizinaki nupi amana phongdorpada thawdo aduda nomai kapkiba miyo adu kanano haina punna thidokminasi thawdo asida hakthengna na chenaba huidrom santi gi khongbu sing pungkun mari fawgi manungda police na fagadabani haiki pawada leba nupi kharana side amta gi yengaga media gi report ta moina atam nangna akhoi moi khaktagi asumba saraga lambi thong thingdana akhoi praviki kano tawbase masi akhoi yajanide masi aduna ngasai somokanta kano somokanta bu singnariba haridas bu hatke tupe na singnariba uji kano gi huidongi amusau adagi huidongi kanta huidongi santi aduna kumkumargi manungda moise police na phabiu kayamta phabi tinu haibase akhoi masi thamjage Lions Club of Imphal City na Lions Club International District 322D gi miyeng makhada nomugi eba lemna mit layeng bagi game ama ngasi awang khunau dalaiba Unique Golden Cradle School da pangthokre game adu da school adu gi maheri chamanga rom da lemna mit ki screening tawbaga loinana mit sole haina khanglaba maheri singda masa masa ga chanaga daba anuk sing lemna pigani haiki game asiga mari leinana Lions Club of Imphal City gi president Dr. K Gopalna jahi khuding gi Lions Club International na October
tha asibu World Sight Day haina palan tawduna lakpagi saruga ma oina game asi pangthopani club asigi pandam ama oina samaj ki yafagadaba thabaksing hanba leitana tawgani phungdoki koina lion from IMPHAL city na ma koi sin si koina ana abasing si mamishu ga ngai sin khandoga koi gi function amada moi de lemna anupiba adugo moi mamisi pana hona ba se koi pandam ne aiba masi koi gi project asi koi permanent project ni koi lion basigi masi chai kudin oina international lion oina chai koi october tha se lions international site di hai na prithvi ki mapung kudin boda palan tawe Manipur Medical Council gi chahi ani gi executive committee garang sem khibuga loinana mathau toba hokre committee asigi president Dr. Sinam Rajendra vice president Dr. HL Lian Sang executive members in Dr. CS Arun Kumar Dr. Simsam Sato Dr. TSW Dr. KS Palin amasung Dr. L Ranjitni RIMS की डिपार्टमेंट ऑफ सर्जरी की हेड ओरिबा डॉक्टर GS मोइरांग थेम सोसाइटी ऑफ एंडोस्कोपी एंड लेपारोस्कोपिक सर्जन ऑफ इंडिया की प्रेसिडेंट ओइना खलगली हाइरी पाउगी मरक थना तिम ब्रेक मतुंगा तराम नोकचरी मणिपुर सेमिलोन की ओरिबा चपसाबा सक्तम अमसुंग मियामना मायुंगनादिबा खमथेंगना वाबगी उरिबा सक्तम गा लेंगाना उलिबा चाखोटपगी चांगते हेंगटपगी सक्तम गा खेनबा चावना लई हाइना RPF ना फुंगदोली लुबसिगी सेक्रेटरी पब्लिसिटी रोबन खुमन गी चेरोल अमदा सेमिलोन दा चेई खुदिंगी चाखोलपगी चांग हेंगलकपा असुकी मतिक उरिबा खेनबा असिसु चेई खुदिंगी हेंगलकली चेई खुदिंगी लेपतना चाखोलकली हाइरिबा सेमिलोन असिगी कानाबा फंगलिबा म्युइसिंग नत्रगा सेक्टर सिंग अदु करम करमबनो कदाइवाइदा हेंगटपनो हाइबा सिमदी लेंगाक असिना फोंदोक्ते लोसंदुना थमी मचा खाइना उतुना फोंदोक्ते मखाताना लेपतना चाखोलखिगनी हाइबगी पांदमसु वांगना थमले अदुबु चाखोलकदौरिबा असि कना कनाबु मखाताना कना हनगदौरिबनो कनागिदमक खलगा प्रोजेक्ट तौरिबनो हाइबा अदुसु खंगंदे हाइरी भारत अमसुंग मणिपुरना पुरखिबा अमदि पुरकदौरिबा अवांग चहिगी सेमिलोंगी ग्रोथ रेसिंग अदुना मरम ओइदुना ख्वाइदगी चावना अवाबा नंगलिबा अमसुंग नंगदौरिबा खुदोंग चादबा अदु थबक फंगदबगी प्रॉब्लम ने भारत अमसुंग मणिपुर अनिमंगना लौरिबा चाखोथरांगी लंबेल लालोंग अमसुंग मरम चट हिरम खुदिंगदा इमान मानै खेनबलैते सेमिलोन की ग्रोथ रेट वांगबसु मसिना मियामबु थबक पिबा ngamde senthok lahenba ngamde adumangna income distribution da thong manadaba hengatli manipur da lariba mioi ayamba laira nangi haiduna manipur da laiba mipum tingna laira badi natre manipuri khuzok kharadi bharat ki senjau paiba mioi singi fiji paiduna chamcha oina tung inba ngambasu yauna rakle laira re hariba manipur gi imung kharadi ka hena lanthum paiba yauna re masing yamla ba miyamna wajaraga su imung kharadi senjau paiba singi club ta changba ngambasu yauna re anoba senjau paiba singi kanglup khara hauki chahi khara asida manipur gi chingtam animakta bangak dikhalagli makoising asi kanano haibada lamdam asi yafa nungai hange haina khandraba masagi da khanba lenga pasing amasung makoi gi tung inba kangbuni thabak tharong khudimak senda lambi oina urakpa tinaba yaba yadaba tawpam thopa thoktaba tinaraktaba sel khatama unarakpa madugi damak achum aran siba changba khangdabagi changsu hengalagli masida awaba nang hauri basingdi leita laira amadi chakthong fidungdraba miyam mapungna mapangal somba kangbu singduni angam ba langna foina ba hidana bagi lan asida makoi yaw bangam jete hari manipur gi semilon inkhalagli hari ba asi pothok yawde masina miyam natraga economy gi yumfam sagat pada mateng pidi lau singu sinfam yungwi sinfam mapungoina jakhot bagi khongjel da kana ba pi kada ba pothok puthok bagi sector singda yeng changde maramasina economy yang na jakhole haina miyam da ucharaga su mipal tambagi changde nomonomagi henjilagli ban blockade landslide mayong nabada hingba ngamlaroi dara kinarakpa thau amasung thum phangdabada hing tumna daba delhi dagi fan matam chana laktaba natraga tengbang pixilakpa matamda hingba ngamdaduna sigadaba manba ka hena waba phiba mayong nari hari RPF ki cherol asina selmilon chakhotpagi bharat na hena natraga na manipur na henbana miyamda ahoma piba ngamloi animak mioi khujo kharakhaki anoba kanglup ama semgana bohanabani miyam miya hondaba mari leina handaba makhoi kharakhaki growth project ni maramasina growth na miyam da kanaba piba ngamdabani chakhotpagi chang wangbana miyambu laknaraga yaitung phamdong ba
Kuran Bakarabuna Inkalali, Buwarigi Todo Watok Sindagi Tamduna, Subnam Lenga Kimakata Lekiba, Kunairol, Punsirol, Amasung Lenga Lon Adu Nataba, Anova, Mina Mibu, Otaba, Furup Amana Furup Amabu Namtadaba, Watapadaba, Mimana Hingba, Dinzang Kaizang Daba, Manipur Amagi, Anova Mayon Amada, Junction and Nabuhonavada, Hosik, Hongba, Tangai Fadriba, Si, Maibasinba, Luchumba Sinbanate, Manipurna Bharatki, Lui, Oibedagi Natokuna, Ning Tambada, Amuk Hanzil Hanbaduni, Hairi. Manipur ki tongan ba mafam singda chatharapa awareness program bi sarugam oina more da sungasi Manipur Electricity Employee Union na more gi meitei pangal gi panthoi bi sanglen dagi hauduna more gi akoibada maiga mari leinana miam gi khongchat ama chatkre tungda sanglen da pangthokiba mifam da DGM Joy Union gi President Ram Prasad Section Officer Oken Susaru Yaki Reserve Bank of India की Financial Literacy के मामंग ngasi IMPHAL इसकी top konangkhong की top Nauria की मफम सिंदा पांगथोकरे RBI Guwahati na sindana पांगथोकिबा केम अदुदा RBI Guwahati की AGM MT Moanding Guite Manipur Rural Bank के Chairman Monolith Dev amadi tonga ba bank kaya की manager सिंह सुसरुया की IMPHAL इसकी ओइना मियोय क्या दा खुदकता बैंक account हांगबगी खुदोंगचाबा पीकी हाना account हांगख्रबा सिंगिना account book सिंग यंथोके थरम अदुदा UBI की lead district manager ओइरिबा set Kogina Financial Literacy Came asi leba asida leptana chathaduna lagdi emung amada yamdrabada miyo amagi account hanghanna bagi pandamda came asi pangthopani bank account hanglaga sel thamba amadi lawthokpa tawdrabadi kanaba leiroi haiki United Bank of India na su NABARD Regional Office ka kusamnaduna Financial Literacy Cum Counseling Camp Thawal District ki khangabok ta pangthokre came asida miyo chama yankairom sarug yabaga loinana Prime Minister Jan Dhan Yojana gi account marifu hangdokre haidi ngasi numidang pung tarurom tabda flyover gi haitharakpa BT Road ki median da Tata Iris amana thengjinkhre thawdo asida aso apani ya hodre police na driver amasung gari fagatkre United Development Association Kangabong na sinduna taramanga subastra level mathematics and science competition tonga ba center ni panda pangthokre haina association asina khangalali ta asigi kunuthogi numidang da ningthokong gaithel da thoning da bathawdo ama oina Bisnupur police kangbu amana baphamadu da leiramba miyoi kaya fazan kibadu athuba matamda landam adom gi myam gi iho ama lakchangai da thadong na Manipur People's Party na khangali Social Development Club Thawbal Wangban gi Taramathoi suba mapo kuman thorom pangthopaga loinana chaliba chahi amadi mamang chahi gi oina class 10 examination da position tarakraba amadi 12 examination da rank lakraba kangabo kendra da leba mahiroi mapan manapidna puning thawakre thorom asida hianglam kendra dagi karaglaba MLA E Dujamani kangabo kendra gi MLA O Landhoni Tamenglong kendra gi MLA Jamhenglong Pamei susaruk yaki ngasi numida waram pung taruk tagi IMPHAL West District ki mafam sinba thongna CRPC gi section 194 gi subsection ani gi makada mioi manga natraga henna ain kainingai oirapa yaba mongda punba chai nungmai amadi khusukulai sing puduna chapada athingba thamkre hiramasiga mari leinana district magistrate IMPHAL West ke Radha Kumar na order ama thokre pawi maratan atemba break amamo break metung da mukana taram nokchari Haukiba October Kumathoida Kwerengai da mai chapagi thodota awaba taraba imung tareta Kalika Joyati Mandir ki maike dagi tengbangi polam simpikre Kwerengai kaithel da leiba Kwerengai Welfare Youth Club ki office ta hang river relief camp ta jangja famloduna leiba miyoi singda mandir ki maike dagi cheng alu hawai jengwai amadi sel gi mating piki mandir gi founder Acharya Manohar Mayum Baris Devna Laida Athen Pot Yamna Katlaga Mahi Chawna Fangbanati Awaba Tarabada Tengbang Pibasu Laida Katpaga Chap Mane Haibagi Wakalonda Mating Pibani Fundoki Isoda isoda hena katpa isoda yam kala isonek ta lawna te adana laida laida dan to awana singda ka pi awana sing mating pangba asisu isoda katpa makallamani hainai mayam thonjani Manipur Miyam da Thawi Awapa Lehendana pa Manipur Sarkar na mathaw taba thabak lokhalakpaga loinana hengdagi hanagum Imphal gi oil pump anida Krishna Premi amasung PCTC da pungkun mari chupna miyam da thaw pigadauri amarum da black da thaw yon ba madi niyom lana paisinuna thamliba sing fagana ba mari leneba sing da sukhangai kre hairi wafamasi Consumer Affairs Minister Morangthem Okendro na ngasi nungthil bahake office da oil pump mapu sing yaw ba mepam ama pangtotuna oil liba fibam sing kup na khanaraba matung da lakthokibani minister na makhata na miyam na sizinaga
यादव चांदगी हेंजिन थाव पैसिन थम्बासी आयन यादे IOC डिपोदा थाव स्टॉक अवाट लेते मियामना थाव फंगलोय हाइबगी मिपाइबा लेबिगनु थाव ब्लैक मार्केट तवा मदे का हेन पैसिन थम्बासिंग थेंगनरबदी डिपार्टमेंट के हेल्पलाइन नंबर 1800345381 दा पाउ पिरप यागनी पाउ पिरपदा मना पीगनी कार्बी आंगलोंदा चथरिबा पुंग लिसिंग अमगी बन असिना स्टेट असिगी तंगाई फदब पोलम सिंह पुसिलपदा अपन बथो अंदनबा चीफ मिनिस्टर नसु सेंटर दा कनबो वाफम तक्सिंख्रे हिरम असिदा सेंटर नम यंग चंगलकनी हाइबगी थाजबलै हाइखी तृणमूल कांग्रेस की MLA जोय किशन ओलुखोई अमसुंग टीएस विश्वजित के डिस्क्वालिफिकेशन की अरोइबा हियरिंग हयंग अयु पुंग 10 चपमतमदा मखा ताना चथरगनी अमरोबदा केसर की हियरिंग ना नवंबर 13 दा चथरबी हाइरी कुमंगा सुबह असम राइफल्स नंगरांग नुमिदांग पुंग 8 लोम ताबा मतमदा कांगपोपी पुलिस स्टेशन की मनुंग चनबा तोनुंग पोपीदा मियोय अमा यामलबा खुसुकुलाइगा कोनना फारे हादी फगलबा मियोय अदुदी उखरुगी हुंदुंग खुलदगी मिहा चहिनिफुगा मंगा अपोपा निंगथी कवी मंगोंदगी AK-47 की मरु 13 यावबा मैगजीन अहोम M3 Mark II राइफल अमा M16 की मरु यांखै मंगा 7.62 mm की मरु चामगा कुन्नी हाइरी इम्फाल इस पुलिस कमांडो ना प्रिपा प्रोग्रामियो अमा था असिगी कुतरुता कोनुंग ममांदगी फारे पुलिस डिपार्टमेंट की PRO की चेरोल अमना फारबमियो अददी कांगबम उत्तम चही कुंठागा निपान अपोपा लेखिद्रबा लैसा सगोबन कांगबम लेकाइदगिनी हाइरी मिनिस्ट्री ऑफ होम अफेयर्स की मखादा लेबाग असिगी मफम खुदिमकता अक्टोबर 19 की 38 फाउबा चयोल अमा चुपना चथगदबा विजिलेंस अवेयरनेस वीक थौबाल डिस्ट्रिक्ट तसु DC रजेट हौदोख्रे DC की कॉन्फ्रेंस हॉल द पांथोकबा थरम असिदा DC ना लुचिंगदुना डिस्ट्रिक्ट लेवल ऑफिसर सिंगना सेंजा थुमजा मायोकनना बा वासक लोमिनखी स्वच्छ भारत अभियान की मखादा PHED थौबाल डिवीजन सिंधुना ngasi खांगबो हाई स्कूल दा खुद हांबा नुमित थौरम पांथोख्रे थौरम असिदा DC थौबाल T रंजित EE थौबाल डिवीजन MA समत सुसर याकी मायरी सिंदा हकचांग फना थमनबगी दमता खुद सा सेंगना हामननबगी मवोंग मतौ उत्तुना वाखल ताहनकी All India Trade Union Congress Bisnupur District Committee की मियोई 13 साबा Executive Committee अमल खनख्रे ngarang Bisnupur da pangthokibा मिफम अमना NDA गवर्नमेंट ना सिनमि सिंगी मायोक्ता लेबा खोंगथांग कया लौखलकपगी मायोक्ता December 5 दा लेबाक सिनबा थुंगना चंगसिनगदरिबा खोंगजंगदा district असिगी सिनमि सिंगना सुमा पुंगफाना सरुक याबा हाइना वारेमनख्रे सेनापति डिस्ट्रिक्ट की तामफुंग अमदी थुयेंग विलेज दा नुमित निनी चुपना हेल्थ एंड वेटनरी कैम्प अमा पांगथोक्रे हाइना वेटनरी ऑफिसर ना थादरप जेरोल अमना खंगलली हौजिक सानाबगी पाव मसिगी सानाबगी पावदा डिस्ट्रिक्ट अमदी सब डिवीजन 13 नसरु यादुना था असगी तांग 38 फाउबा चथगदबा चही 13 अमदी 13 मखागी नुपा मचा नुपी मचागे फुटबॉल अमदी थांगता स्टेट इंटर स्कूल गेम्स ngasiदगी खुमलपा की मेन स्टेडियम दा होख्रे हौदोपगी थरमदा ऑल मणिपुर फुटबॉल एसोसिएशन की जनरल सेक्रेटरी ए रंजित रॉय मणिपुर सरकार की यूथ अफेयर्स एंड स्पोर्ट्स की जॉइंट डायरेक्टर KS प्रमोदाना थरमपु ओइदुना डिस्ट्रिक्ट अमदी सब डिवीजन 13 के मार्च पास के कंटिजेंट सिंगे सलामी ओके वांगा किबसिंगना फोंदोना किबदा पांथोलिबा गेम्स असि चही असिगी डिसेंबर 5 दगी 8 फाउबा पांथोकद्रिबा नेशनल लेवल स्कूल गेम्स सरुक यानाबगी सीएम साबनी हाइकी चीफ गेस्ट ओकिबा अम्फागे जनरल सेक्रेटरी एल रंजित रॉयना फोंदोकिबदा पांथोलिबा गेम्स असिना तुंगदा हौरोलिबा मसाना सिंह असिबु पामजबा सानारोई सिंगददी हेना कानाबा फंगलगनी सानारोई सिंगना थवाई हकचांग यावना थक्सी खासी नायना सानादुना मसक नायबा सानारोई ओइनबा होनगदबनी फोंदोकी डिपार्टमेंटना कई खुदी तमाम तमाम डिसिप्लिन के आदा पांचा की चिंता की ग्रुप तमाम और जो सब मखली पक्का लेकिन ऐसे प्रोग्राम की की तमाम डिसिप्लिन के आदा कि दोबा कच्ची अमा नहार और जगह अंगान से की बना जैसे कि ada pergilamda untuk pedang rumah tu juga si bahasana mungkin pergilamda kemudian harus juga semua ambil juga dengan jenis harga satu rumah karena anuai juga seperti boleh mana baik seperti itu.
Department of Youth Affairs and Sports Kumalampak na sinduna Kumalampak ki artificial turf ground da district taruk na saruyaduna jahi tara makagi nupi machagi football haukre masi ahobo numiki sana kibada ahanba match da Thawbal district na Churachandpur district po goal tara sinoda maithiba pikre Thawbal district ki goal sing adu Brevia H Daya amadi A Rosa na goal ahum chanki atopa goal aduna TS Gitarani na chanki anisuba match da IMPHAL district na Jiribambu goal tara mathoy sinoda maithiba pikre IMPHAL district ki goal sing adu N Sunila na goal mari Kasmina na goal ahum chanki atopa goal sing aduna TS Purnima N Nirupama O Rebika amadi T Ranjita na goal amamam chanki football practice ground da district tara na saruyaduna chathriba nupamachage football match ki ahanba sana kibada Ukhrul district na Senapati district pu goal ahum sinoda maithiba pikre Ukhrul ge goal sing adu Mayol Kaping Somo Rongui na goal amamam chanki atopa goal aduna on goal oina Senapati district ki M Thomas na chanki ani suba match ki sana kibada Churachandpur district na Jiribambu goal taret amada maithiba pikre Churachandpur district ki goal sing adu Buan Thanglun na goal ahum Phungtan Lian na goal ani chanki atopa goal ani aduna Jampui amadi Khamen Thang na chanki Jiribamgi amatangaraba goal adu Mimin na chanki bani Lamsang Football Club Kudaiban Lampak na sinduna club asigi ground da team tara mangana saruyadun chathriba Nipan Suba State Level Junior Open Football Tournament ki ngasi sanagadaba ahanba match ki ASA Singzamai laktabadagi United Sekmaina walk over fangkre ani suba match ki sanakibada Tauthang United na Football Club First MR bu goal ahum amada maithiba pikre Tauthang United ke goal sing adu Umakanta Biswajit amadi A na nauna chanki Football Club First MR ge amata ngairaba goal adu TS Devjit na chanki bani IMPHAL West District Football Association na sindana YWC Malom Ground da team tara nithune sarugiyaduna chathariba 3rd Division Football League ki ngasi sanakiba match ta Pamyal Patsui na Sun Club Mongsangai bu goal om sinoda maithiba pikre Pamyal Patsui ki goal sing adu TS Nilakanta na goal ani chanki atopa goal aduna A Suranjay na chanki bani ani suba match ki sanakibada LFC Kanglatombi na MSC Malombu goal taruk amada maithiba pikre LFC Kanglatombi ki goal sing adu Tintuingam na goal ani chanki atopa goal sing aduna Santila Dizim Pau Lerisi Pau amadi Diwang Pau na goal amamam chanki bani MSC Malomgi amatangarba goal adu Kisom na chanki Athletic Association of Manipur na sinuna thasi ki tang kumapandagi kontra matay fawba Kumalampak ki men's stadium dat kontra humday suba state senior amadi kontra suba state junior athletic championship athlete Janipan yang kay na sarugiyado na pangtulagani hari Kwanthauzam Kendra Kangkuna Ya School Kendra Kangkun po maithiba piduna led Waikom Gambini Leima Memorial Kendra Wise League Cup Knockout Kang Tournament ki semi-final changkre Laizen to apunba Kangkut thamaiba na sinduna Kangkut asigi Kangsangda Kangkut tara marina saruyaduna chathariba led Waikom Gambini Leima Memorial Kendra Wise League Cup Knockout Kang Tournament ki ngasi sanakiba anba quarter final match ta Kwanthauzam Kendra Kangkuna Ya School Kendra Kangkun po panjal tara mapuntara mga kaptuna semi-final changkiba hayang ani suba semi-final da thaka thamaiban amadi kaisamthong Kendra Kangkut ka sanagani ngasigi ba ingasagi pau pizari ICAR lamfe patagi fangba pau metung ina ngasigi khwaidagi saba si degree Celsius kumatoi dasming mapani khwaidagi ingmana degree Celsius tara taruni nungsita yawa isin manugi chang ayukta chada marfudra mari nungtildana chada marfudra nithoi nungjugi chang millimeter ahum dasmik amani Lesel Padamaru Pamukana Pizari State amadi Central Government na thawai yaudabadagi Manipur dagi Armed Forces Special Power Seklokto tabani haina CPI ML gi National General Secretary KN Ramachandran na phongdokre Nan Manipuri Simbu Mari Dainaba Authority na saktak JP ba madi voter list hapada aramba thabak jathaba Joint Committee ILP System Manipur na thengnare hairi amadi BSNL landline telephone ga mari leinana panduna leiriba case sing loisinana ba telephone adalat pangtokuna case jam hena loisinkhre ngasigi ISTV ne pijaba pau matan soisinjari miyeng tabiri bisingwa mukana khurumjari